ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯂꯦꯖ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯍꯧꯗꯣꯛꯇꯨꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Nongmai Ching Reserve Forest ki Hill Range ta ain ki wangmada sa hatuna charamba mioi manga nongmai ga konana forest amadi police ki apunba team amana fagatkhre Imphal gi Old Nambulenda Vara Sanba ka ama maina chakre mai chakpa aduda gas cylinder ani pokhaikhre asok apan yaukide Amadi February kulhumdoi April gi tang ama fauba satagada class 12 exam da apunba mahiroi lising tara taruka kuntra taruka chatre tara tarit na tongan ba center chamaga kunda exam tharagani IS News ning tabir ba khwai pum namakpu ai JUSHY ASEM na taram na okchari COVID-19 dagi ngakthok na ba khutoi na hambiu hand sanitizer siznabiu Mask upiu fit taruki distance thambiu yariba makai vaccine dosuna kapthokbiu section bana pumna maki yaipabani hauzik pau sandokna pizari State asida college fagadhansi mission haudoktuna technical education da ahenba midyeng thamlagani haina ngasi chief minister nongthomam birenna phongdokre Indian Institute of Information Technology gi mahairoi kangbu ama Imphal dagi Maharashtra tamna chatkadaba khongchet ama lamthabagi thoram amada Chief Minister na wafam asi phongdokibani Ek Bharat Shrestha Bharat Yuva Sangam gi saruk ama oina Manipur gi IIT Mahairoi Singh adu Chief Minister gi official residence tagi lamthakibani Thoram adu da Chief Minister na lenga ki thabak khakta da midyeng thamduna lairik tambagi chatnabi lisang sitna leirakpa maramna state asida human resource ki quality hantharakpani haiki Thaksikasi leiba khunai amagi lichat malamiyam da khanghanba mathautai amadi Laibak ama afaba lambida khong thangjina ba khotna bada isa gi thodang yamna chawi haina su chief minister na phongdokki Education Minister TH Basanta su ngasi gi thoram aduda saruk yaki Minister na matam amada ban strike na maram oiduna higher education da lehan khiba ahoba kaya ngasi di lenga ki college fagadhan si misana ahenba midyang thamduna menkhallagani haina phongdokki Manipur dagi Maharashtra fauba chatkadaba Indian Institute of Information Manipur gi mahairoi singi khongchet asina mafam aduda thengnarakpa miyoi singa loinaduna amana amagi nat culture punsi marel khangnabagi khudong chaba phanglagani haina Minister Basanta na makata na phongdoki Akoy na ngasi honari sinoi gi damte noida afava ising pinanaba honorable prime minister Narendra Modi kan afava education national education policy akoy ji implement to bahor loan akoy sida taman leise akoy gi leiriba tangkhul na maidei tamiba maidei na thadau na mau na maram tamiba si mayam akoy no hojik language learning akoy where on akoy sathari usi ram akoy mase language khangna rani wari sabada fauna rani natraga de akoy ama group aswaida thadau group am pun gine aswaida tangkhul group am pun loan dom fauna dramina ba adu akoy unade Manipur in India and Bharat ki prime minister tawri se knowing is akoy amaga akoy understand ni mata hebna duna enoi punamak mangoloyo just matam punamak ta ishwar thado halaman wikai khuno waja Central Forest Division gi manung chana leiba Nongmai Sing Reserve Forest ki Hill Range ta ain gi wangmada sa hatuna charamba mioi manga amadi makoina sa faba da sizinaba Nongmai ga konana police forest amadi police ki apunba team amana ngasi fagatkhre Safaba amadi hatpagi maralda nongmai amadi tongan ba khutlai singa konana farba miyoi sing adudi Kangpokpi district ki manung chanba lamlai police station na konba Sopleng village dagi rimai yarmi chahi nifu apokpa R Tharmi says Jasper rimai chahi homfu apokpa Kado Singh El Somi chahi humdra apokpa Losemba Eldis Lochingba chahi yangkai manga apokpa Losingba Sanglo amadi Joseph Khonghe chahi kuntrataret apokpa Hormi Khonghe kawi Makhoigi mathakta case ama lakhotkre hairi Thodok asigi matangda Central Forest Division ki DFO gi charsu puriba Forest Department ki conservator RK Amarjit na phongdorakpada Nongmai Ching Reserve Forest da ain gi wangmada sang ama saraga mioi khara ahing lektuna leire makhoina sa hatuna chare haiba pau phangbadagi
ngasi angan ba ayuk nongalamdaida Nongmaiching Range Officer Prabirna Luchingba Nongmaiching Forest amadi Sanzenbam Police ki apun batim amana mafam aduda changsinuna operation zathabada fagat pangam kibani hairi mahangna makataraduna hai chatharakkiba operation aduda Reserve Forest asigi khalong chatpa lambiromda sa tanba miyoi singna saramba sang amadi makoina sa faba amasung hatpada sizinaba nongmai amadi tongan ba polam sing leiramba thengnaki makoina lokthok thamlamba sa kharasu leiramki tungda apunba team asina makhatana koina chatuna thiba humbagi thabak chatharingaida miyoi manga auto amada tungduna lakpadagi chingnaduna khamlaga check tawbada sa fanaba nongmai amadi tongan ba khulai sing yawram kibani hairi makhoi manga mak faraba matung wahang paung zathabada makoina phongdorakpada makhoi mafam aduda sa hatba faba lakpani haibasu masana phongdokjai makhoi mafam aduda nauna khunda leitana bagidamaksu yengsenba lakpani haibasu khangba ngamle haiki RK Amarjitna makhatana haikibada Reserve Forest ki area da nauna khunda ba haibasi Section 26 Indian Forest Act 1927 na maram oiraga aina yade maram aduna nauna khunda rakpa taragasu Forest Department na adumak takthokani haiki Yengakanda mafam sida amuk punda leitaraga leibagi mawongda hotnabagi oina lakpani haibasisu makoi masana yarakanda asibu khangba ngame sigi koigi iroinana Forest Department amadi Central Forest Division gi site gi thamjaningbase norest sida asumna nauna khundage haidana adum koida haibirapudagi thengnajai ngasidi koi evidence ka loinana thengnajare Reserve Forest amada nauna khundaba haibasi koi Section 26 Indian Forest Act 1927 gi makhada ngasi yadaba amani aduga khundaba Reserve Forest manungda sangpase aine yade criminal act amani ngasi nungthil pung ama khara helakpa dwaida Imphal Police Station ki manung chanba ol nambulenda bara sanba ka ama maina chakre thodok asigi matangda police tagi fangba pauda mai chakpagi thodok adu athem hangsa kauba ama gi bara sanba yum ama da thokibani hari yum adu makhata na check na saraga mathaktana una tapthokbani hari mathak thangba ka adu MD Barik kauba Manipur Police personnel amana leibani mai chakpa adu da gas cylinder ani pokhaike mai chakpagi pau fangbaga mafam aduda fire service ki team ama changsinuna mai kanbagi thabak chathake thodok aduda misimina amadi asok apan yawbagi pau leite mai haulang poki thodok adu matau karam na horakhibano haiba jabsana khangba ngamdri Council of Higher Secondary Education Manipur ko semna loba chahi asigi class 11 amadi 12 exam mapung fa na pangthoknaba sem saba pumnamak loire Council ki Chairman Takelambam Ojitna exam asida mahiroi singna pukningda nungnangba akiba amadi langtaknaba yaudana exam asi sarug yaduna tungi punsida mai pakpa oirasanu haina yaipa pauzel pirakle Imphal gi Babuparada laiba Kosem gi office ta paumi singa unabada Chairman Ojitna COVID-19 laichat matungda handak pangthokadawriba Kosem na loba examination asina ahanba mapung faba examination ama oiragani haiki February kulhumdoidagi April gi tang ama fawba chathagadaba class 12 exam asida punna miyo mahairoi lising kuntra taruka chatre tarataret na tongan ba center chamga kunda exam thagani tha asigi kunmari dagi hauraga April gi tang manga fawba chathagadawriba class 11 exam asidana mahairoi lising kuntra ni thoi ga chanipan marifutara mapan na apunba center chani tara mapan da exam thagani haiki Exam asi mapung fa na pangthokpa ngamna ba mahiroi singi mama mapa oibasing stakeholder amadi mahiroi lup khoding makna mateng pangbinabusu Kosem gi chairman na appeal tawki exam pangthokadawriba matam asida lamdam asida lairiba kanglup amadi organization amatana ban amadi blockade na chingba makhal amatagi ayet pa pibiganu haina su miyamda pauzelakli exam asida na taba pambai sizinaramba mahiroi sing amadi masibu saugalamba miyoi singi mathakta chap saba chairak phanghanaba Kosem gi maikai degi darkar taba khongthang lokhatle haina Kosem gi controller A Surkumar na phongdorakle Mahiroi amagi tungi punsi lepkadaba exam asibu tekta kaidana pangthoknaba hotnabada ayet apan pirakpa pumnamapu criminal ni haina logani haina mahangna phongdokki
क्लास 12 परीक्षा से लाग फेब्रुआरी चैचत कुलुमदोइदगी हौरगा एप्रिल की तारीख अमद लोइगनी परीक्षा सिदा अपुनब महेरो 1953 छात्र 13 मणिपुर की तोंगान सेंटर चाम कुंद परीक्षा थागनी अदुगा क्लास 11 परीक्षा की ओइना लाग फेब्रुआरी की चैचत 13 हौरगा एप्रिल की चैचत 5 लोइगनी हारिबा एग्जाम असिदा अपुनब महेरो 1992 चनिपान मौद्रापन सेंटर 253 परीक्षा थागनी परीक्षा सिबु मपुंग फाना पांथोकचबा ngambinaba मणिपुर दा लेरिबा पेरेंट गार्जियन स्टेक होल्डर महिरोय लुपुनमंगना तेंबांग बिनबा मियांग योंफमदा सहयोग निजरी हारिबा मतम असिदा लमदम सिदा लेरिबा कांगलु खुदिंगमंगना बन ब्लॉकेट ना चिंगबा अमत्ता पांथोकबिदनबा तौबिदनबा अमुका हना मियांग योंफमदा थौनिजरी हौरकफम थीबा हौरकफम खोंगुल लीबगी पांडमदा असम की होजाई डिस्ट्रिक्ट तगी नुमित मंगानी खोंगसता इम्फाल दा थुंगलखिबा इमा तरा तरुक ना ngasi मणिपुर की पुवारी का सागोनरिबा थौबाल डिस्ट्रिक्ट की खोंगजोम की खेब चिंगदा लेबा खोंगजोम वार मेमोरियल कॉम्प्लेक्स चतुना पौना ब्रजबासी की खुबमदा ममितगी मपी ताना खुरुमख्रे होजाई डिस्ट्रिक्ट तगी लाक्तुना था असि की तरा निपांदा इम्फाल दा थुंगलखिबा इमा तरा तरुकपो ngasi humni suba numita Thobal District United Development Organization Thobal Imana Organization asigi wabagai da leiba office ta taram oke tungda makhoi bu tongan ba tourist spot sing da pu da yenghanlaba matung Manipur gi aroi ba ningtam lan sokna khiba mafam ama oriba Khongjom War Memorial Complex ta lakhibada mafam adu da leiramba Khongjom War Memorial Pillar amadi pauna brajabasi gi mitam ubada ima tara taruk na mamittagi mapita na khurumke Apunba Mayapaibi Lup Hozai District की President Brahmachari Mayum Padmabati Sorma, Vice President Karuna, Assistant Secretary Hemana Luchingduna Lakiba Ima Tarataruk Adugi ngasi wabagaida Thobal Imana Okpagi Thoram Aduda All Manipur Kanba Ima Lup Amkilgi President Laurembam Nganbi Thobal District United Development Organization Thobal Imagi President Sapam Bimola Thobal Imagi Member Sing Amasung Tongan Balup Kayagi Sing Sarugyaki Khongsat aduga mari lenena apunba Mayapaibi Lup Hozai District ki President Brahmachari Mayum Padmabati na haikibada haurakfam khongun liba lakbada ngasidi pauna brajabasi ki khubamda yorakpa pauna gi mafamda mit ki piranga loidena khurumzaduna yamna harau na Hozai da amuk hanjaki gi hairaduna ngasidi ibudau pauna gi mana yorakpasida hainingai leitana apenba oire haiki All Manipur Kanba Imalup Amkil gi President Laurembam Nganbi na haikibada Hozai dagi lagliba miyoi tara taruk asi hayeng na sanamahi kiyong amade marjing na chingba mafam singda puduna yenghangani hairaduna matam amagi awagi miyot minaida khang bangamdruduna chenkiba joijaina na laikraba aikoi gi igi mari sing asina makoi gi haurakfam thirakpa aikoi na su igi mari thiduna apunbagi pangal ama sagatpa mathau tarakpa maramna ngasi khongchet asi sinjabani haike ngasi Thobal District ki ima sina akhoibu cha kobiduna cha chara ma chaminarbai matungda akhoina athauba singi bidho kauna bajra si bi tikendraji makhoigi khubam tabu thijaruge igi mari thiruge haiduna akhoina makham si ka phaina pani ngasi makham sida ima sina pubirakuna ngasi ibidho kauna bajra si gi makham jaujare adubu mitki pirangna hekat lekat oina tamjaraga akhoigi thamoi se pen akhoi phajai da akhoi hanjakige ana ima singa loinana hoji hoji akhoigi ibidho kauna bajra si gi khubam da akhoi leptuna akhoi leijari Ngasi Maitai Pangal Scheduled Tribe Demand Committee MPS-TDC ki khongjang sagwatladuna Joint Youth Development Committee na mayang Imphal Bengunda Maitai Pangal bu Scheduled Tribe List salhanbiu haina wakat khongjang chathakre ngasi ki khongjang aduda sarugyakiba JYDC ki President Chesabam Achobana MPS-TDC na changsilakpa khongjang kudingmakta JYDC na mapungfa na sagwatkani February tang 12 dagi hauduna famgadawriba Manipur Legislative Assembly ki mifamda Maitai Pangal bu Scheduled Tribe List ta chalhanaba khanaduna athuba matamda center da recommendation thabiyu MPS-TDC da Maitai Pangal sing Scheduled Tribe List ta chalhanbina ba khongjang changsiliba asida KKL Kauba Lup amana lamdam asigi puwari bulana sandoktuna media gi khurau thangna bu honaragliba thausil asi khudak da lepkadabani haina su phongdokki khongjang aduda Maitai Pangal bu Scheduled Tribe List ta chalhangadabani haiba kholau su lauki
Maitai Pangal Schedule Tribe Demal Committee na Sanjalakpa Khongjanggi support tawboina Mayang Imphal da leiriba JYDC Mayang Imphal Maitai Pangal na amadi Mayang Imphal Praja punamangna Maitai Pangal Schedule Tribe Demal Committee na Sanjalakpa Khongjangbu support tawbi amadi support tawjabaga loinana matam-matamgi Maitai Pangal Schedule Tribe Demal Committee na lauthorappa khongjangsinda Mayang Imphal da leiriba praja khudingmak amadi JYDC na matam punamakta akhoi support tawraga lepani Schedule Tribe Demal Committee Maitai Pangal na Sanjalakpa khongjangsinda kana lo masak khangdaba kekel ko malu tharana Hariba Khongjang asibu lukta lepadabani adu tawdabani ada tawdabani haina koi media Mission Olympic Cell na training amadi Grand Slams competition singi damak cell gi tengbang pinaba khangat khiba sanaroi singi manungda Manipur ki fencing sanaroi Laishram Moramba amadi Oinam Zubara Singh su yaurakle Judoka tara badminton sanaroi ani amadi fencer ahum yauna cell gi tengbang pibada ayaba pirakhibani Judo Katara asina Uzbekistan amadi Georgia da numit kunmathoini training tawraba matung Uzbekistan Georgia amadi Turkey da pangthokpa Grand Slam event ahum da saruk yagani Ministry of Youth Affairs and Sports na thadurakpa statement amada sanaroi sing asigi participation fee airfare lodging amadi boarding loinana chana thakna ba yauna atopa senfam sing Sports Authority of India na puthokani hairi Mission Olympic Cell na approve tawraba badminton sanaroi ani German Open, All England Championship, Swiss Open, Orleans Master, Spain Masters amadi Orleans Master da sarug yabada changba senfam khudimak su puthokani hairi. Fencing masanagi oina fencer Laishram Moramba Sriya Gupta amadi Oinam Jubara Singh na mathang tha Marsta Tashkent da pangthokadawriba Cadet and Junior Asian Championship da sarug yabada Changba senfam khudimag pinaba ayaba pirakhibani haidi Aina thingkraba lalholub Revolutionary People's Front RPF ki President Irengbam Chauren alias Borot ki lana thoram ngasi Imphal West ki manung chana leiba khagempali huidrom laikai da leiba mahaki yumda pangthokre RPF ki luchingba asi haukiba kumja inglising aniga kolhumdoi gi February 10 da brain cancer na maram oiduna laikidabani Ngasigi thoram aduda thangta sanaroi singna leikidraba Irengbam Chauren gi mafamda ikai khumnaba utki Lana thoram aduda lamdam asigi tongan ba lining chatpa kanglup ki mioi kayana sarugyaduna leikidraba gi photo da haikat lekat su tamki Christian lining chatpa Maitai Muslim amadi Hindu dharma chatpa kanglup ki yamlaba miyamna leikidraba gi thawaina mapugi khuyada ingna chikna leinaba lining laishon su sonki Ningsing bayabadi Chauren asi kumja lisimaga chama panyangkai taret ki November tang anida khagempali huidrom laikai da pokhi Laikhidraba Irengbam Ibomcha amasung Tongbram Ningol Irengbam Ongbi Jamuna na pokchaba masanupa ahum gi manungda Chauren na khwaidagi ahalni khagempali huidrom laikai da LP School da ahanba lairik tamba horakhi amadi Manipur College ta Bachelor of Arts tamki adubo lairik tamba loishanada Manipur gi ningtam ihauda sarugyaba horakhi High School tamlingai matamdagi maraibak pu nungsizaba India na Manipur bu loi chanduna thammi haiba wakhalon pokpa haukibaga lunina yaol ihau changsin ba pamki kumja lisimaga chama pad humdra maridagi Revolutionary Government of Manipur RGM gi mifam singda sarugya ba horakke adubu RGM manungda leiba matam adugi luchingba singi marakta ningtam langi wakhalonda khenaba leirakke Chaurena mahak na Khulai paiduna ningtamba changsinbada chumi haiba kanglupta yauduna China chatnabagi thaurang tawbada sarugyaraki adubu khudong thiba thodok amada anishuba China khongchat lisimga chamapad humdra tareta sarugyakhiba sing Indian Army na lambida fabadagi Chaurena kumja lisimga chamapad humdra nipanda People's Liberation Army PLA asi lingkhatpada sarugyaki Chauren asi RPF ki president oiraba matungda Korkom gi convener su oiramki Manipur gi aulup sing amata oina punsinbada achoba thodang lauramki Chauren asi malem gi oina mayoknariba global warming asidagi kannaba hotnabada Manipur macha aikhoi su sarugyaduna Manipur da chingtam khaidana paksana u thaba amadi Manipur da khundaminariba ichal inau sing kainaba yade khundaminariba ichal inau sing gi marakta yanadaba thoglakpa matamda aikhoina taisinaggadabani haiba wakhalon leiramba luchingba amane lana thoram aduda leikidraba Chaurena pamjaramba isai mayeksu Ameki thomi singna saktuna miyamda khudol tamki
Ningthauzam Popilal ngasi Manipur Pradesh Youth Congress Committee ki President oina charge laukre, mahag State Youth Congress ki President oina February 8 da appoint taukibane. Charge sinabagi thoram adu Congress Vaban BT Road Imphal da pangthoki. Hanagi Manipur PYC ki President N Mahanandana Popilal da charge ko sinaki. Ngasi ki thoram adu da MD Fazur Rahim Working President DD Thaisi Ningthauzam Biren Kumari Tilotama Loitongbam Vice President Soibam Jiten Singh, General Secretary Amir Hussain, General Secretary Megachandra Mangangsa, General Secretary Ningomba Bupendra Maitei, Spokesperson AICC Member Mutum Sarmadevi, President Manipur PMC MD Rabi Khan amasung Spokesperson MPCC Sahanawaz Khan Su Sarugyaki. All India ki oina pay channel broadcaster kangbuna channel mamalka hena wangkhalakpa maramna MSO singna channel sing sandokpada awaba oibadagi subscriber singna yenglambat nungaiba channel sing thaba ngamdaba asigidamakta waraubidanaba subscriber singda haizari. MSO NXT Digital Hits ki maikaidagi broadcaster kangbuga wari sanaduna athuba matamda yanaba ama puraktuna hairiba channel sing asi amuk hana phanganjaragani. Matam adu faudi ngamina si haina Iscom management ki maikaidagi subscriber singda appeal taurakli. Saben MR Amadi Heart Institute Sagolban Moirang Leirak ka kusamnaduna khabay soida leiba 7 MR Free Heart Camp ama pangthokre. Camp aduda mari lerina 7 MR gi commandant Watham Basuna fongdokibada haksang fana nada yektana leiba haiba asina lengak ama ngakpada achoba thodang ama laure. Mamangda su health camp ahumrak pangthokre haukiba kumja inglising aniga kunithoi gi August thagi tang mapanda free diagnosis camp pangthokpada mioi cha maga homfuni pan layingke. Ani subada inglising aniga kunithoi gi October 13 da free eye camp pangthokpada mioi chani homfuni pan mit yengkibagi manungda mioi amana mit donation tauke. Ahumrak suba oina haukiba chahi gi December 13 da voluntary blood camp pangthoktuna mioi kunmari na EPK. Ngasi pangthokiba free heart health camp asida MyCam family line da leiba police amadi MR gi personal yauna mioi chamaga yankhairom layengki MR gi mafam ataida posting taduna leiriba personal singi su health camp taramathoi mafam kayada pangthokre maru oina haksang fana nada yektana leinaba gi damak camp asi pangthokpani campus asisu luna na thamnaba gi damak hapta khudingi fatta haudi sing lokthokli personal singna masa fana nada yektana lainaba honarasi mamangda pangthokiba camp singda hidak langthak amadi anopna chingba polam singsu lemna piki hairi. To serve them, to serve the mankind, and to serve the nation. Adu akoi personal yaw risina kay akoi personally to risina. We can serve the nation and its mankind with best health. Adu ki pandam ni. Akoi battalion sida ina health talk fortnightly health talk ina introduce tawi program adu matra mathoi sugre. Akoi unit doctor singna various topics me officers amasung akoi personally sida phamal laga me pulap tamoina takpani dengue, diabetes, hypertension, chiu mana chingba kaya ama class tawre. Adu makhata na tawgi gani general health checkup all battalion ki officers yawga loin ma akoi hujik tawri loin ma ki loisalak tore post chat laga health phanabi damakta sport health checkup aina isa yaw ko unit doctor ko post me am chat laga su tawjai ko unit library amasu ko na hangjare ko sibai singi recreation amasung moigi welfare well being ni moi sidagi larik YBI free of cost moi macha singi amasung moigi ko unit school da tamba chhatra sing je ko local area community singi ni moi da su larik wahli free of cost community service oina se akoi na siloina ngami je kari gino ha kanda is all because of team effort and we are working hard to deliver more. Hauzik pag marthana ten break ama thamsari. Go Aviator Academy, a complete platform for aviation aspirants, inspired by experienced professionals. Come and join with us, a course designed for cabin crew and ground staff to help turn your dreams into reality. Break matung na mayam butaram nogsari makataba pau pizari. District Project Office Imphal West na Intervention of Inclusive Education for the Disabled IED na sinduna ngasi exposure visit for the children with special needs haiba thoram ama isay Ningthau Garden Matay Village ta pangtokre.
Thorom aduda sport painting competition, games and sports amadi entertainment program su pangthoki. Thorom asi International Day of Persons with Disabilities kamari lenina pangthokibani. Painting competition, song and music, dance, ako na sili si ko. Jadi games and sports masa mo entertainment hai tare. Si puno magse ako na mo si life ki fully enjoyment do. Ay bati society si mo inclusive boy na. Ako na sili bas only si the blessing ngang khatanate. Inclusive society ni na ako si society mo mo si nilap tili bani na. Ako si the blessing ngang punama atuga normal angang hai tare. Regular angang tara ang wato ga mo punna mo si ako na enjoy do. Ako na mayam da thamjani si sumai na angang sing si tong na JDO Zone 1 amasung JDO Wangkoi hetare sigi supervision and guidance makhada ko district project office samaga shiksha Imphal West na sinjabani ID intervention makhada sinjabani adu khoi oja sing asu full cooperation pibirei parents asu pibirei adu ga khoi special teacher khar leijai inclusive education makhada khoi myam si punna yam cooperation pinabana maram oira khoi ngasi function asi khoi program asi pangthok ngam sabani. Art and Culture gi makhada leriba Manipur State Film and Television Institute MSFTI na sinduna mathang tha March 3 fawba numit 15 ni chupna jathagadaba Film Appreciation Course ama Palace Gate laiba MSFTI gi Classroom Theater da ngasi haudokre. Thorom aduda Presidium member sing oina critic and Vidyasagar film critic loinana National Film Awardee Megachandra Kongbam amasung MSFTI gi Director Birendra Salam na sarugyaki. Course asi hauzik oriba Manipuri film gi masak maong hena fagarhan ba amadi film gi thomi singbu ahen ba lausing gyan piba ngamnaba gi damang senbani haina MSFTI gi Director Birendra Salam na haidi. Course asi da maru oina evolution of cinema amasung film theories amadi cultural theories traditional media amasung art forms digital revolution Northeast amasung Manipuri cinema gi maramda nainaba institutionalization of film production amadi Manipuri film gi tunggi mayon asina chingbada nainagani haidi. Hariba course asida delegate kun mga na sarugyaduna numit khuding gi ayuki pung 10 dagi hauraga numidang wairam pung 3 fawba film screening tawduna mathang thagi numitta nainagani haidi. Cinema hall da chatuna film yengba amadi Manipuri celluloid film gi mahau hanjilakna ba khotna bada Manipuri Vintage Film Revival Committee na lokhalakliba khongthang asida miyamna pukning thogat piyu haina committee asina miyam gi pukning chingsilakli miyamna pamna yengnaki ba Manipuri celluloid film sing fibam sokna lairambadagi Manipuri Vintage Film Revival Committee na film sing asibo kalhaungna bagi pandam da haukiba January gi tang 9 da Liberty Films na putokhiba yaripok thambalnu lisimga chamapan marfumari committee asina miyamda nauna digitize tawraba 2K format yengba fanganke loinana handak su miyam gi apambagi matung ina anirak suba oina Imphal gi Palace compound da leiba MSFDS da yaripok thambalnu film asi amuk hana kaplagani Mars ki tang mga nomaizing numit ki pung 13 first show nungthil pung 2 minute kunda second show amadi Numidang wairam pung mga makhaida laso oina utkani. Akupa marol gidamak Facebook page Manipur Vintage Film Revival Committee dagi khangba yagani haina committee asan thadorakpa chol amana makhatarakli. President Draupadi Murmu ngasi numit nini gi khongcheta Arunachal Pradesh ta thongkhre President State adugi kunthataret suba statehood te thoramda thorammapu oina sarugyaki. Itanagarda mahakpu okpagi tharumda su President na sarugyaki. President na hayeng Arunachal Pradesh Legislative Assembly ki special session da wagngangani. British na palingay matamda Arunachal Pradesh asi Northeast Frontier Agency NEFA hay na kaurami kumja lisimga chamapan humrani thoida Union Territory ama oiraba matung. Kumja lisimga chamapan marfu taret ki February kunda State of Arunachal Pradesh asi 1986 Makhada statehood fangduna India gi kunmari suba state oikibani. Statehood day gi mapung oiba thorom Itanagar gi IG Park ta President Draupadi Murmu na thorom mapu oina sarugyaduna pangthokki. Murmu gi Arunachal Pradesh khongchet asi President oiraba matungda pangthokpa ahanba khongchetni. Manipur da haukiba pung kunmari da COVID-19 gi sample pun na marfumapan test tawbada positive case amada thengnakidre.
Manipur COVID-19 Command Control Room dagi matung ina hauzik faubada vaccine dose kafkiba masing asi lak kuntrani thoi lising homfunipan charted homfunipan sukre hairi. State asigi apunba COVID positive case lakama lising kutramapan chamapan kunmari da lady. Laina asna maram oirga laikidaba migi masing na lising ani cham ganifumapan sure. Hawkiba pung kunmari da India da nong namyoy chama katara mapan COVID positive oire pagalakpagi changsa da marifutara nipan dasmik nipan ama oire. Apun ba confirm case na koti mari lang ni futaruk lising marfu mga sum na kontra taret yokre active case na lising ama chama pantara tarukta hengalakle. Laina asna maram oire ka laikitaba migi masing lak mga lising kontra chatret homfuma thoini. Laina asna kinaba faduna discharge tawkiba migi masing na koti mari lang ni fuma thoi lising yakai ni thoi chahum homfuni. Laina asda gi ngakthok na ba vaccine kapthok ki bapun ba migi masing na koti chani kun lak marfu homfu humdo henkre malem gi oina COVID laichet na khwai digi hena sokalaba laibak singi manungda US na ahanba India na ani subada amadi France na subada leidi awang nongpok state ki oina Assam na ahanba Mizoram na ani suba amadi Manipur na subada leidi sana bagi pau thamjari. Manipur Tourism amadi All Manipur Polo Association ani na kusam naraga tha asigi tara manga dagi hauraga Imphal gi mapal Kangjaibungda mapal lam gi team ani amadi India gi team ahumpuna team manga na sarugyaraga sa tharagliba taruklak suba Women's International Polo Tournament ki winner South Africa na oikre sa tharagliba tournament asigi sanaki ba final match South Africa na Manipur ebu panjal taret marida maithi ba pikre Match mai pakraba South Africa gi panjal taret adu Amy Mitchell guest na team gi panjal mari chanki. Burmak Alidana panjal ani Santinina panjal ama chanki. Manipur A gi panjal mari adu KS Deventina panjal ahum M Priyana panjal ama chanki. Tournament asil oishin bagi thauramda sarugya khiba team manga da certificate amadi memento pidu na puning thogatki. Runners up takraba team Manipur A da sel gi mana lakama amadi trophy pidu na ikai kumnake. Winner oikraba South Africa da selgi mana lakama makai amadi trophy pidu na ikai kumnabotke. Matung tarakpada winner oirakraba South Africa na prize money lak ama makai Manipur poni bu yokhatnaba All Manipur Polo Association na kusinaramke. Tournament loisan bagi thoramda Horticulture and Soil Conservation ki Minister Letpau Hawkip, Social Welfare Department ki Minister Haikam Dingo amadi All Manipur Polo Association ki President Dr. Konsam Sarachandran Athoiba mitunglen oina sarugyaki. Manipur Archery Association sinduna chatliba tha asigi tarama pandagi hauraga Sai NERC Imphal gi Archery Field da satharagliba kontrani thoi shuba Senior State Archery Association gi ngasinini janba numit ki Individual Olympic Round Compound Women da VA gi Archer KSS Malim Sanana score chamaga kontra nipan kaptuna gold medal lauke. Sai RC gi Archer P Lili Chanuna score chamaga kontra taruk kaptuna silver medal lauke. Individual Olympic Men Compound Eventa Sai RC gi Archer El Guhenbana score chamaga nifu kaptuna gold medal lauke. ARAC gi Archer Manish Kumar na score chamaga kontra taret kaptuna silver medal lauke. Mixed Team Compound Eventa USC na gold, VAA na silver medal lauke. Team Compound Men Eventa MPSC na gold amadi ARAC na silver medal lauke. All Jiribam Sport Association Jiribam na stenduna chahi asiki January kontradagi hauduna Jiribam Higher Secondary School gi sanabungda team tara mapan sarugyaduna chatharagliba Kunmapan Suba KC Malik Memorial Invitation Football Tournament ki winner Faitol FC na oikre. Tournament asigi ngasi sanaki ba final match da Faitol FC na Mayokta Chiru Sporting Club Asambu goal ani amada maithi ba pikre. Match mai pakraba Faitol FC ki goal ani adu Paulen Lal na match ki minute kontramathoi amadi yankai daruk chatpada chanke. Chiru Sporting Club Assam gi amata ngairaba goal Rank se sep na match ki minute ahum chatpada chanke. Tournament asi lotion bagi tharamda Jiribam gi hanagi adaksha KH Janaki Devi AJSA gi President M Brajakanta amadi tournament ki donor Preeti Rani Malik Jiribam District Cricket Association gi President N Budachandra
retired SP Jiribam M Mubi IPS amathang sitna chief guest president amadi guest of honor oina saruk yaki match asigi winner oikraba Faitol FC team da ngasigi tharamgi chief guest na trophy ga loina guest prize kusina tuna pungning thogatki loina tournament asigi top scorer gi mana Uchathol Pioneer Club Uchathol gi sanaroi ranking na phangki best player gi manana PFC Faitol sanaroi Paulelal na phangki tournament asigi best discipline team Faitol FC na phangki runners up oikraba Chiru Sporting Club Assam team da runners up ki trophy amadi sel gi mana piduna pungning thogatki Manipur Cricket Association sinduna tha asigi mapandagi team tara nithuna saruk yaraga luwang pokpa cricket ground da satharakliba Taret Suba MNCA W Pralhada amadi W Ramananda Elite Tournament ki ngasi sanakiba match da REYS Nagamampal na SCCC Singzamai bu wicket mari da mai thiba pikre match asigi ahanba innings da SCCC Singzamai na toss ngamlaga ahanba innings bet pai kibada innings ki apiba over nifu loikibada wicket mapan turaga run chamaga homfunipan lauduna target run chamaga homfumapan tamki match ki ani shuba innings da REYS khwai Nagamampal na bet pai kibada over kunipan ga ball mari da wicket taruk turaga run chamaga humran thoi lauduna match asi mai pakki match mai pakraba REYS ki sanaroi Laishram Daniel na ball homfu humdoi mayok nakibada run marfu mari lauduna man of the match ki title lauki Sports Authority of India NERC tagel na yumbu oiraga Sai STC Kumal Lampaki Indoor Hall da Imphal yauna Pune State Marina saruk yaraga ngarang dagi hauraga satharagli ba All India Inter Sai Chepak Takraw Tournament ki overall team champion Sai STC Imphal na oikre Sai STC Bareilly na runners up oikre Tournament asi ngasi sanakiba men's squad event ki final match da Sai STC Imphal na Sai STC Bareilly bu set ani amada mai thiba piki Tournament asi loishinbagi thoramda Manipur Olympic Association ki secretary Sunil Elangbam Sai NERC Imphal ki regional director in charge Lian Minthang Sai STC Imphal ki deputy director L Ibomchat Dronacharya awardee Sai NERC Imphal ki assistant director Laijing Maring amadi Sibam Yadav na athoiba mithung lensing oina sarugyaki All Manipur Football Association ki meeting makhada chamaganifu humdoi suba battalion CRPF amadi Imphal West District Football Association ki khusam naraga sinduna chatliba tha asigi mari dagi Sports Authority of India NERC tagel gi football tough ground da team kunmari na sarugyaduna knockout basis sa satharakliba Tarahumdoi Shuba Sahid Maduranjan Singh Memorial State Open Football Tournament ki ngaji sanakiba ahanba quarter final match da Neshu Khuraina USA Khurai bu goal ahum sinoda mai thiba pikre match asi mai pakraba Neshu Khurai gi goal ahum adu pacha kamphoi amadi sanathoina mathang sitna match ki minute kun homfumapan amadi marfumapan chatpada chanki Satharagli ba tournament asigi hayeng nungthil pung ama makhai tabada SSU Singzamai amadi Classic Football Academy ga sanar ani shuba quarter final match sanargani All Manipur Volleyball Association ki meeting makhada United Nobel Volleyball Team amadi Social Welfare Club Top C5 na kusam naduna tha asigi taradagi hauraga Top C5 Volleyball Ground da team mapan na group ani da sarugyaduna satharakli ba mga suba Elangbam Pisak Singh Memorial State Level Men's Open Volleyball Tournament ki winner KYLSC Kasi Khulna oikre ngarang athengbada sanakiba final match da KYLSC Kasi Khulna MSWC mayang Imphal bu set ahum amada mai thiba piki tournament asigi winner oikraba KYLSC gi sanaroi El Santos amadi K Deepak na best player amadi best setter gi mana phangke runners up takraba MSWC gi sanaroi Gilbert na best libero gi mana phangke tournament oishinbagi thoramda Rajya Sabha gi MP Maharaja Laisham Basana Jauba Wangoi SC gi MLA KH Loken Andro SC gi MLA TH Syam Kumar Patsoi SC gi MLA Sapam Kunja Kesor Wabagai SC gi MLA Dr. Usam Deben Thang SC gi MLA T Robindro Fungyar SC gi MLA Laishio Kaising Mayang Imphal gi MLA Kongkham Robindro amadi Forest ki Chief Conservator Longjam Joy Kumar IFS na
अथोइबा मेथुंगलेन सिंह ओइना सरुक याखि District Sport Association Kaksingi Midyang Makhada Sena Athletics Organization Sindna Tha asigi tarani thoidagi hauraga Kakching Khunjampat ki sanabungda team mangana saruk yaraga satharakliba tarani pan suba Sena Cup ki ngasi sanakhiba match da AIFA irengbam amadi SAO Kakchinga goal amamamda chanaduna draw oikre match asida AIFA irengbam gi amata ngairaba goal na match ki minute ifuma panchatpada ke ransona chanke SAO Kakchingi amata ngairaba goal na match ki minute homfunithoi chatpada N Krishna Kana chanke hayeng tournament asigi aroiba league match YWU Kakching amadi JA Kakchinga sanaragani ngasigi oiba ay ngasagi pau pizari ngasi Manipurda khwaidagi sabagi chang Celsius drigi kunipan dasmik ama oikhibaga loinana khwaidagi ingbagi chang na Celsius drigi tarani thoi dasmik ani oikhi Nungshite yauba ising malgi changna ayukte chada marfumanga oiki nungtilena chada kuntra taruk oiki aroi badamaro e papa amuka hanna thamsari State asida college fagalhan mission hongdoktuna technical education da ahen bangeng thamlagani haina chief minister Nongthomam Birena phongdokre Nongmai Ching Reserve Forest ki Hill Range ta ain gi wangmada sa hatuna charamba mioi manga nongmai ga konana forest amadi police ki apunba team amana phagatkhre Imphal gi Old Nambulen da vara sanba ka amamai na chakre mai chakpa aduda gas cylinder ani pokhaikhre asok apan yaukhide Amadi February kulhumdoidagi April gi tang ama fauba sathagadaba class 12 exam da apunba mahiroi lising kutra taruka chatre taratare na tongan ba center chamur kunda exam taragani Ngasigi oina Ice News na pizaba Manipuri pau matang sa loizare mining tabir ba khwai punmang pu khurumsari